Akaswani Imphal, Ningthoukhongjam Suni na pau pazari ahanbada maruiba pau. Tokyo Olympics ta lupa ki medal fanglabi Saikho Mirabai Chanu Police Department da Additional SP Sports ohenaba sarkar na warep lawre. Manipur da ngarang miyoi chamapan marfu mapan nauno COVID-19 positive oiba thengnaki anaba miyoi lising ama sukna kuntra taret naba fakhi naba farakpagi chang na chada marfu taret dasmik ama taret oiri amasong Leibaga sida hauzik phawbada miyoi koti nifumdoi lak yankai matoi COVID ki tika kapkhre COVID-19 degi naba farakpagi chang chada marfutara taret dasmik ahumanga yaure. सरकार की फैसिलिटी सिंगदा सही तरह निपानी मथक की मियोई सिंगदा COVID-19 की वैक्सीन लेम न कापगी कैंपेन लेबाक सिनबा थुंगबदा चथरिबना नहा ओइरिबा सिंगना वैक्सीन असि कापथोकनबा अमदी अतै मियोई सिंग वैक्सीन कापदसु मतेंग पांगबिनबा हाइजरी कोविड की अकीबा लेरिबना मियामना सेक्शनबा वाटपगी थौंग सिंग तोकपिदुना यारिबा मकै युमदगी चथोकतना लेबियु तंगाई फदना चथोकलबदी फेस मास्क उपियु फुट तरु की सोशल डिस्टेंसिंग थंबियु माइमिट अमदी खुदसा तोइना हमदोकतुना तरुतनाना थंबियु कोविड का मरी लेनबा ई पाउसिंग अमदी मतेंगी दमक नेशनल हेल्पलाइन नंबर सिंगना 01123978046 अमसुंग 1075 नि अदुगा राज्य की हेल्पलाइन नंबर ना 0385241166 अमसुंग 1800345381 नि COVID-19 दगी ngakthoknaba tangai fadaba chana kanglon sing ngakna chatpinaba Manipuri Saisakpa Haisnam Romesna appeal tawraduna hai Miyambu Haisnam Romesna Kurumjari Nungsijaraba Iraichasing Tamthiraba COVID-19 Laichattagi Kanjanabagi Aikoi Amuk Hanna Section Bagi Pirep Lominarasi COVID ki vaccine soidana kapthok piu face mask soidana upiu Miyamaga Gimarakta Puttaruklab na laibiu hand sanitizer sizinabiu hand wash natraga sapon sizinaduna khutsa seng na hamdok piu Laichat asidagi ngakthoknaba matam gi lengak na piba tangai phadaba chatna kalonsing aikoi khudingmak na ngak na chatminarasi section ba haibasina laichat asi changhandanabagi khwaidagi pharaba pambaini miyambu amukka hanna khurumjari Hauzik mapungoiba pau Tokyo Olympics ta lupagi medal fanglabi Saikho Mirabai Chanubu Police Department da Additional Superintendent of Police Sports oina habnaba Rajya Sarkar na warep lawre Wafumas lautokloduna ngarang Mukhyamantri Ningthoukhongjam Biren Singh na hai Mirabai Chanu da sarkar na lautokhiba matungina selgi mana lupa koti amasu piragani Imphal gi Porompata cryogenic oxygen plant install tawba masung kyam gaida DRDO na COVID hospital sabagi tawrom yengsinbagi khongchata Mukhyamantri na hai Olympics asida saruk yaribi judoka Limabam Susila Devi su constable gi phamdagi sub inspector oina promotion piragani mangna hai Olympics sa saruk yariba Manipur macha pumnamakta lupa lak kunmanga piragani Mukhyamantri na hai Rajya sida Malem Thaki Weightlifting Academy ama athuba matamda lingnaba sarkar na warep lawre Rajya sida hujik chathariba curfew sigi matangda Mukhyamantri na hai Rajya Sarkar na hujik chathariba curfew si lam khara da komthoktuna makhatana sangdongnaba khanari Rajya sida COVID-19 gi case hengalakpadagi matangda Mukhyamantri na hai Kendra khudingmakta MLA sing DC amasung lanai club singi matenga loinana sarkar na community COVID care center linglagani masida sana thaknaba khudimak sarkar na puthokani Maragasida Tokyo Olympics Games da silver medal fanglabi Saikho Mirabai Chanu ngarang Nai Delhi da thungkhre mapu Nai Delhi airport ta miyamna harauta yamna okay Rajya Sarkar Youth Affairs and Sports Bibhag na sinduna ngasi Imphal gi City Convention Center da Tokyo Olympics ki silver medalist Mirabai Chanu opugi thorum amasu pangthokani thormaduda Mukhyamantri Ningthoukhongjam Biren Singh Upamukhyamantri Joy Kumar Sports Mantri Letpau Haukip Manipur Olympic Association ki President Thoksom Radhesyam na singba saruk yagani Manipur dangarang miyoi chamapan marfu mapan nauno COVID-19 positive oiba thengnaki baga loinana apunba positive case ki masing lising marfutara humdoi chatruk yankai taruk sure positive oibagi changna sada 10.2 ni Rajya gi Haksel Bibang nangarang thokpa chirol amada hai haiba matamasida miyoi mapan sikhi baga loinana hauzik phawbada laichat asina siba apunba masing lising ama samri marfutaret sure
Mui lising ama sumna kuntra taret na naba phaduna discharge tauki masiga loinana hauzik phawbada naba phaba apunba masing lising marfu mathoi chatruk ni phumanga sure naba pharakpagi changna chada marfu taret dasmik amatare ni hauzik active case lising tara changwa kunmari leiri Amaromda ngarang mui lising kuni panchani marfu tareta COVID-19 gi vaccine kapki hauzik phawbada punna beneficiary lak tara ni thoi lising kuntra mari sumna kuntra da COVID-19 gi vaccine kapkre masigi manungda ahanbi dose ki vaccine mui lak tara lising yang manga chatret ni phuma panda kapkre ani shuba dose kina mui lak ama lising humbudrani panchani marfu mathoi da kapkre tabiriba pawasi akaswani Imphal dagini Leibang sta hauzik phawbada mui koti ni fuhum doi lak yang mathoi da covid ki tika thakre kendra gi haksel mantraloi na hai haukiba pungkun marida mui lak tara ni pan lising marfudra mapanda tika Thaki mantraloi na hai haiba mata masida mui lising kuntra taruk lomna naba phaduna discharge tauki masi tharaga naba phaba apunba masing koti ahum lak manga hele naba phabagi changna chada marpudara tare dasmik ahum manga ni haukiba pungkun marida covid ki anoba case lising kuntra mapan sahum phuma toi thengna ki leibak asta hauzik active case masing lak mari lising tara mathoi leire sarkar na hairi rajya amasung union territory sing amadi lanai hospital sing da sizinagdaba COVID-19 vaccine koti ahum lak mapan amlom leiri haksel mantraloi na hai hauzik phawbada vaccine koti ni phumanga lak kuntra taret rajya amasung union territory sing da pikre Imphal ngasi phungwa pause singi maroba pausing ginamak hauzik Wahengbam Washington leire Washington Kagatarishuni Tokyo Olympics ki silver medalist Mirabai Chanuda additional SP ki phampiba MLA kharagi case COVID-19 namadi masiga mari leinaba pausingna ngasi Imphal phungwa pause singi maroba pau oiri naharul ki thogdangda Olympic silver medalist Mirabai India da thunglare Mirabai Chanuda additional SP sports ki post piragani haina chawne helai namakak piduna phongli sana laipakta Olympic ki silver medalist Mirabai Chanu ngasi Imphal thunglaragani Mirabai da additional SP Susila Buna SI da promotion piragani haiba mukhyamantri ki wafam ahan ba headline oiri People's Chronicle da sarkar na Mirabai bu ASP hawkre Susila bu promotion pikre haina chawne headline piri weightlifter Mirabai Chanu additional SP hablagani haiba mukhyamantri ki wafamachi Shanghai Express ki Manipuri amasung English edition animakasu ahanba headline oina phongli Pawchi Ichel Express Imphal Free Press amadi huelan pawdasu headline paw oiri Parliamentary Secretary oiramba MLA tarani thogi case yethokre haiba pawna phangbi anisuba headline paw oiri Parliamentary Secretary tarani thogi case August 3 yethokre hairaduna Laingak tubagi mi painingai oide process sangi haiba mukhyamantri gi wafamna irei paki ahanba headline paw oiri pawasi sanalai paki chu ani suba headline oiri huyelan pawdana assembly da MLA irabotna voting right fangdabagi interim order haiba color headline ki makhada ngasi Supreme Court na laikhai tagadori haina ahanba headline tawri covid ki pawda Manipur pung kunmari da mioi sama palmar futaret nauna COVID positive oikiba positive oiba mioi lising amasumna kuntra taret pharakhiba mapal sikhibagi pausu pause kharagi headline pau oiri atuga pause kharadana ahan bai lamai da fungnari Isel Express da total curfew sangdorakpa yana leire haina headline tawri Shanghai Express English da Haukiba tha ani gi manungda nongmada khwaidigi wangba changda sada kundasmik ani positive oiki haina headline piri Assam Mizoram ngamkhai paringda ungkhatnaba nongmai kapada Assam Police ki personnel taruk laikhidabagi pauna Imphal Free Press ki ahanba headline da photo ko konana phongli pawasi atai pawse singdasu ahanba lamai da phongnari Pawse sing ahan balamai da phungnari ba atai panba yaba paw kharadi Kargil Bijoy Divasta ning tambangakpa amadi he na chakhwal hanaba punna warep lawminarasi haiba Mukhyamantri N Biren gi wafam gold fangkhiba Chinagi weightlifter doping test da maithi rabadi Mirabai gi silver medal gold medal da onthok labayai Community Home Isolation Center CIC gi chatna kanglon semkhre sa bathak pagisan pham laingak na puthokani haibin singba panbayai suni
Thagachari Washington, Roshilakpada, COVID-19 dagi ngakthoknaba face mask uppa, foot taruk lamna leba, khutsa amadi mai mi tarutana na thamba haiba achamba thong ahumasi ngangna chatpinab amuhana ningsingjari aroibada maroiba pau amuk. Tokyo Olympics ta lupagi medal fanglabi Saiko Mirabai Chanu, Police Department Additional SP Sports ohenaba sarkarna warep laure. Manipur ngarang myoy chamapan marfumapan daw na COVID-19 positive oiba thengnaki anaba myoy lising amasum na kuntra tare na naba phaki naba pharakpagi chang na sada marfu tare dasmik amataret oiri amasung lebagas da hojik pawbu myoy koti ni fum doi lak yankai matoi COVID kitika thakre COVID-19 dagi naba pharakpagi chang na sada marfu tare dasmik ahum manga yaure pauloi jare